आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ मणिपुरदा ngasi COVID-19 पॉजिटिव ओइबा मियोइ मंगा नौना थेंगनखिबगा लेना राज्य असिदा लेना असिना नारबा मियोइ पुन्ना 313 सुराय सुरसानपुर डिस्ट्रिक्ट नापीगनी बिष्णुपुर डिस्ट्रिक्ट हॉस्पिटल की जनरल वार्ड पु COVID-19 की आइसोलेशन वार्ड ओइना लाउथोखिबगा लेना हॉस्पिटल असि कंटेनमेंट जोन ओइरे फॉरेस्ट अमसुंग एनवायरनमेंट मंत्री अवांगबोंग नियमाइन हाइरी मणिपुर मियाम की तुंग की पुरसी कन्नबगिदमक लोकताक पाक नाक सेंदुना थमता ngai फदे सरकार न हाइरी अहानबो ओइना लेबाक असिदा COVID-19 एक्टिव केस मसिंगदगी नाबा फबा मीगी मसिंगने हेले अमसुंग असम की बगजानदा मई साखिबदुगा मरी लेना प्रधानमंत्री नरेंद्र मोदी ने असम की मुख्यमंत्री का वरी सानखरे मणिपुर ngasi COVID-19 पॉजिटिव ओइबा मियोइ मंगा नौना थेंगनखिबगा लेना राज्य असिदा लेना असिना नारबा मियोइ पुन्ना 313 सुरे जेनिम्स की डायरेक्टर प्रोफेसर TS बिमोन हाउसिंग हाकि ममांगदा आकाशवाणी इम्फाल की पौमीदा हाई ngasi हॉस्पिटल असिदा सैंपल समगा हेना टेस्ट तौखि मसिगे मनुंगदा मियोइ मंगा के सैंपल पॉजिटिव ओइबा थेंगनखि मागना हाई मियोइ 49 नाबा फखरे जेनिम्स ता हाना लायंगदुना लेरकपा मियोइ अनि अमुक हना टेस्ट तौबदा नेगेटिव ओइरे मखोइ डिस्चार्ज तौरगनि हाइरि लेना असिना नाबा फरकपगी सांग सादा 19.3 मरीनी राज्य असिदा हौजिक COVID-19 की एक्टिव केस पुन्ना 293 लेरी बिष्णुपुर डिस्ट्रिक्ट हॉस्पिटल की जनरल वार्ड पु COVID-19 की आइसोलेशन वार्ड ओइना लाउथोखिबना मरम ओइदुना हॉस्पिटल असि मणिपुर एपिडेमिक डिजीजेस COVID-19 रेगुलेशंस 2020 की मखादा कंटेनमेंट जोन ओइना लाउथोखले जिला अदुगी डिप्यूटी कमिश्नर नीता रामबम थोकपा चेरोल मनहाई हॉस्पिटल अदुगी अकोइबदा लेरिबा जिला अदुगी मियामना कंटेनमेंट जोन अमगी सना कांगलोन सिंग नागतबा थेंगदरबदी मखोइगी मथक्ता अकनबा थबक लखतकनी मरगसिदा राज्य सरकार ने सेमखिबा जॉइंट कमिटी COVID-19 की मियोइ मापन साबा मिहुत कांगबु अमना ngasi सुरसानपुर सतुना जिला अदुदा हांगलिबा क्वारंटाइन सेंटर सिंग यंगसिनख्रे अमसुंग सेंटर सिंग अदुदा लेरिबा मियोइ सिंगा वारी सानखि मिहुत कांगबु अदुना तुंगदा DTC हॉल तुंगबोइदा तोंगान बा CSO सिंग लुसिंगबा सिंगा वारी सानखि मिफम अदुदा जिला अदुगी डिप्यूटी कमिश्नर पवन यादव ASP अमृत सिन्हा CMO न सिंग बसरु याखि मिहुत कांगबु असना बिष्णुपुर जिला के कोकतादा लेबा सेरिकल्चर ट्रेनिंग सेंटर दा हांगलेबा क्वारंटाइन सेंटर अमसुंग मोइरांग मल्टीपर्पज हायर सेकेंडरी स्कूल दा सुचतुना यंगसिनके अमसुंग क्वारंटाइन तौदुना लेरिबा मियोइ सिंगा वारी सानखि निंगसिंगबा याई ममांग थागी 19 ता सेमखिबा जॉइंट कमिटी की मिहुत कांगबु असना मियामदा COVID-19 की मरमदे हेना भाव ताहनबा थोरम कयामरोम पांगथोंगनबा सिनखिबनी सुरसानपुर की तुंगबोइदा ngasi जिला अदुगी ट्राइबल लुसिंगबा सिंग अमसुंग UCM एमसु अमा अमसुंग किम सिंगबा यावना CM COVID-19 टीम का उनदुना क्वारंटाइन सेंटर सिंगी समस्या सिंग अमदी ngaकदबा सना कांगलोन सिंगबगी मतंगदा खनखरे जिरीबाम जिला दा मियामना सरकार की सना कांगलोन सिंग ना सतुना COVID-19 लाइसतगी ngaकथोंगनबा जिरीबाम पुलिस ना अपील तौरी जिला आसिगी SP ने थोकपा चेरोल मदाई जिला आसिदा कम्युनिटी ट्रांसमिशन लेतबना मियामना सोशल डिस्टेंसिंग ngaकनमदी तंगाई फदबा सना कांगलोन सिंग ngaकना सरगतबनी क्वारंटाइन सेंटर सिंगदा लेरिबसिंगसु थक्सी कासी ngaकनबा अपील तौरदुना SP ना हाई लमहेन तुहेनबसिंगी मथक्ता डिजास्टर मैनेजमेंट एक्ट की मतुंगिना थबक लोकटकनी मणिपुर COVID-19 नाबगी मसिंग का हेनगललिबा सिगी यंगलगा सरकार ना लौकलिबा खोंथांगसिंगदा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल्स वेलफेयर एसोसिएशन ना मतेंग पांगनी हाइरी एसोसिएशन की सेरोल मनहाई सरकार ना हांगदोलिबा क्वारंटाइन सेंटर सिंग मसिंग हेंगटपगी तंगाई फदब लेरबसु हाना हांगदोकिबा लनाई स्कूल सिंगी मथक्ता अते स्कूल सिंगदसु खुदोंसाबा पिननाबा एसोसिएशन ना सिल्ली हाइरी सेनापति जिला दा हांगलिबा इंस्टीट्यूशनल क्वारंटाइन सेंटर कुंदा लेरिबा मियोइ 1700 लोमा मसुंग सिक्योरिटी पर्सनल सिंगदा साना थनबा पोलम सिंग ADC सेनापति ने लेप्तन पीरी डिस्ट्रिक्ट डिजास्टर मैनेजमेंट अथॉरिटी के चेयरपर्सन ना ADC सेनापति के स्टाफ सिंगदा क्वारंटाइन सेंटर सिंगदा साना थनबा पोलम सिंग सिल लांगबा मसुंग यंथोपगी थबक पांगथोकनबा हाइरकपदगी ममांग थागी 19 की थबक असि मखाताना सथरकपनी डिस्ट्रिक्ट डिजास्टर मैनेजमेंट असि चलाइनबा मियोइ तरेना साबा कमिटी मसेमख्रे कमिटी असिदा ADC चेयरमैन ओइरी अमरोमदा सेनापति कारोंग एरिया बैप्टिस्ट यूनियन की बखादा लेबा चर्च सिंगना क्वारंटाइन सेंटर सिंगदा साना थनबा पोलम सिंग यंथोपगी थोरमसु पांगथोकली मरगसिदा एम्बुलेंस अमा कक्तंग लेबा मरमना खुदकी ओइबा थबक सिंग लाकपा मतमदा खुदोंग सादबा कया मायोकनारि हाइरी लॉकडाउन अमसुंग कर्फ्यू की सना कांगलोन थुगाइबा मार्क्स उपतबा सोशल डिस्टेंसिंग की सना कांगलोन ngaktaba मियोइ सिंग फाबा पुलिस ने लेप्त्री ngasi मियोइ सामरी हुमद्रानी थोय अमसुंग गाड़ी सामंगा हुमद्रा तरुक फगतखि मखोइदगी पुन्ना लुपा लिसिंग 37 खुंगतखि
ngasi khakta Thobal jila dagi miyoi chani marudra humdoi Bisnupur jila dagi sama manga Imphal West dagi yankeni thoi amasung Churachandpur jila dagi miyoi kuni thoi sana kalon thugai bagi tamuk phaki lockdown hek thamlapadagi hojik phawada curfew amasung lockdown gi sana kalon thugai ba miyoi lising nipuni pancama palom phare makoina tonglakba gari lising kuthani palom su phare hojik phawada punna lupa lak yankeni thoi lising tarani pan chamnga rom khonggot pangamle Assam Rifles ki Technopol Battalion na more dagi ain kaini pusalekpa polam kaya phagat kre polam sing adu ge manungda nesagi polam kaya marum su yauri hairi pharaba polam sing adu Technopol police station de sinakre amoromda Manipur dagi Myanmar romda sana thana ba yauna atei polam kaya lona pusina bo hondar madagi phare COVID-19 dagi ngakthok na bagi damak lokatba khongthang ge sarukam oina Bharat Myanmar ngamkai paringda mi lanthok lasin toba thingbagi thabak su Assam Rifles na paikali hairi Imphal East ki Wangkai Girls Model Higher Secondary School Maharaj Bodhachandra College amasung State Kala Academy da hangliba quarantine center sing dangasi Life Savers Manipur na sana thanaba polam sing yanthokre Manipur High Court na lokarpa criminal contempt case amaga mari lenana Srimati T.S. Brinda MPS High Court ta mahaki ukil galena ngasi lakre Court asigi Justice Lanung Sungkum Zamir amasung Justice K.S. Nobin gi bench samada case khanaraba matung ta mahaki pakum pinaba matam nirakpadagi court na mangonda chayol marigi matam pikhi court ki ikai khunaba manghan ba yaba wafam sing social media maroina Facebook ta case asiga mari lenana post thagat pa miyoi kun gi mathakta notice pinaba court na khangan ki makoi case asigi party ohelagani miyoi sing adu gi list adu CID crime branch na thijalaba matung da pikhalakpani hariba miyoi sing adu tha asigi tara ta masa court ta lagnaba khangan ki Amoromda court asigi registrar general gi serola manhai COVID-19 thenana ba high court Manipur na lokatpa khongthang gi saruk amoina court singi regular sitting leitrabasu panduna leiba case amagi matangda party ani mangna case adu lokat pina ba haijaраклабadi high court na case adu khanagani tabiriba pawasi Akashbani Imphal dagini Forest Environment amasung Climate Change Matri Awangbong Niumain hairi Manipur miyam gi tungi punsi kanabagi damak loktak pat pungak senduna thamba tangai phade Loktak Development Authority na sinduna ngasi pangthokiba mahakpu opagi thoramda wa ngang madasri Awangbong Niumain hai Loktak pa na Manipur miyam gi sauraba sendalambi ama weribani pat asi leitrabadi miyam na hingbada aruba ama weigani Raija sigi singa masung tamgi miyam na toina ising phangnadabagi awaba mayok naribani Turial amasung ising tungsinpham toina Kangsilapada nungnangba phongdoladuna mantri hai asigomba phibam asida toina mayok naraklabadi Manipur miyam gi hingbagi amata ngaireba pambai Loktak pa na oigani Maramaduna Raija sigi miyam na hingbaga Loktak ngak senduna thambaga yamna mari leni Thoromaduda LDA gi Superintendent Engineer na Loktak part yoktuna thamba amasung ngak senbagi matangda iba cherol amasu mantri de khusinaki Thoromaduda Loktak Development Authority gi Chairman L Susindro Saruyaki Thama sumna sathagadaba malemgi akoibigi phibam kanba numit ka mari lenana Imphal East ki isikhada leiba Eco Green Park amadi Santipur Sanjanbam gi Environment Park ta u thabagi thormama ngarang pangthokre thormadu World Social Forum Manipur na sinduna pangthokipani Arambam Samarendra lekhidabagi kunsuba kuman thoram ngasi Nungsikol Park ta pangthokre Patriotic Writers Forum Manipur na sinduna pangthokiba kuman thoram aduda forum asina lusingtuna Arambam Samarendra gi mitamda laikatki sangnai ba iba si ingkumja lising ani gi June 10 ta lekhidabani Noni amasung Tamenglong jila gi sujak thaba pham kayada Phol Army Wam Park takna tare jila ani asigi lomi sing pothok leiroi haibagi mi paiba pongnare adubu District Agriculture Officer Tamenglong na jila ani asigi lomi sing da tilari dak yanthokre ningsing bayai mamang sei desu til taduna jila ani asigi sujak pambi sing park takna na mangan khibani Nungtigi phongbo pause Manipur Chronicle gi editorial da Lairabigi sang helagani haina phongkiba adu miyambu lana lamjingba editorial ni hairi Press Information Bureau PIB Imphal na thokpa cherola man hai pause asida phongliba editorial asina miyambu lana lamjingba tanatana editor asina refer toriba think tank asi lebak asiginate aduga haribo wafam asi Bharat ki sunate cherola asina makatan hai editorial asina paliba lebak asi karamano haibadu marik sumna takti amasung masina pause asibu pariba miyambu saman mapu pole Lebak asida hojik COVID-19 laisat thingnaringi cherek asida asigum infom yaudaba paw natraga mod phongdokpa haibasi yariba makai tawdana ba khonagadabani haina cheroladuna makhatari Nupi na nupi gi damak NNN ngasi Imphal gi kekru pata leiba athoba singi khubam gi akoibada lamtu sengbagi thaba pangthokre sei khodingi June 10 bambu the Great Zone of Rising Unity Day haina pangthoktuna lagli thoromasi gi yanglaga lubasina ngasi lamtu sengdokpagi thoromasi pangthokibani lamtu sengdokpagi thoromaduda The Great Zone of Rising Unity Day Observation Committee ki Chairman Solin Karam hai Manipur gi apun mangkai kaiba yaroi Manipur gi apun basaktam ngakani haibu wakhalonda nupi gi damak lubasina kekru par sengdokpagi thorom pangthokiba asi pungning thogan ingai ni
English ingani amagi mikok thibadu infam oiraga Manipur da delimitation toba yaroi haina Communist Party of India Manipur State Council na hairi dolgi State Secretary L Sotin Kumar ngasi thopa serola manhai English ingani amagi mikok thibadu infam oiraga delimitation toba yaroi haibasi CPI da natana atei dol kayana so phungdo pulai khrabani maramaduna thabaga asi chathaba hawdringe da sarkarna dol pumamaki mifam pangthukuna khanahba sumgani haina su serol atuna makhatari Su Kaksing District Committee na ngarang zila asigi mapam kaya da drive sa tatuna hidag managi polam sing pagat kre drive asi makata na satay kini haina union asigi serol abana makatari Sarkar na hairi ahan boy na lebag asida COVID-19 active case masing dagi naba phaba migi masing hele haksel amasung yai phayumbal mantralagi paw na hai lebag asida COVID-19 na naba dagi phakalapgi sang sada nipu nipan 10.9 yaure Corona virus na nabadagi phaba masing lag ama lising kuntra manga sani taruk yaure haujik lairiba apunba active case na lag ama lising kuntra amdoi satru kuntra ni thoini mantralo ne hai hoki bapung kunmari dalena asina narba miyoi samapan marifu manga thengnaki miyoi sani humdra mapan na lena asina laikide masi tharaga lebag asida lena asina laikide bamigi masing lising taret satre nifu manga sure laikide bagi sang sada ani dasmik nipani Maragasida Indian Council of Medical Research ICMR na hairi hoki bapung kunmari sida punna sample lag ama lising nifu manga sani tarataruk test tawki masi tharaga hojik phawada lebag asida sample test tawba punna lag yankhei lising hupu mathoi sohum kutrani thoi sure hojik su mapam kaya da test tawna laboratory hengalna bahonari Assam da COVID-19 positive oiba migi masing lising ahom marudrani thoi sure Twitter da thator po warol amada Raja Haksel Mantri Himanta Biswa Sharma hai ngasi numing bo phawda Raja da COVID-19 positive oiba miyoi nifuni thoi thengnaki masi tharaga hujik phawda active case lising ama samapan maripu taret sure miyoi lising ama marudra tare na naba phakre miyoi mangana lekhidre Meghalaya da miyoi ama COVID-19 positive oiba thengnare Twitter da thakat po warol amada Mukhyamantri Conrad K Sangman hai Shillong dagi miyoi adu COVID-19 positive oiba mi amaga samnarubadagi mahaksu positive oirakpani Masi tharaga Raja da hojik active case kuntra sure miyoi tarahom doina naba phaduna mayum da halan khre Tripura da ngasi miyoi nifu taruk amuhana test tobada negative oibadagi mayum da halan khre Twitter da thagat pa warol amada Mukhyamantri Biplab Kumar Dev nai Bhagat Singh COVID Care Center da leiba miyoi sing adu test tobada negative oibadagi mayum da halan khibani Mizoram da hojik COVID-19 na naba migi masing marubdram dai sure masigi manung da active case na marubrani thoini narba miyoi sing asigi manung da nupa nifuma pana masung nupi nifumari yauri miyoi ama naba phaduna mayum da halan khre Tripura da atopa raisnigi halakiba miyoi sing da masara masabo thabak pijaba yauna thabak phangana ba masung skill hena lehena ba Rajya Sarkar na warep lawre makoi sing adu kendra masung Rajya Sarkar gi scheme sing makha da thabak pigani Tamil Nadu da DMK gi MLA J Anbal Jagan COVID-19 na nabadagi ngasi ayuk laikidre masagi sei humpuni thoi sukre Akashbani Imphal gi pau tabiri Assam ki Bagjan da mai saki baduga mari lena Pradhan Mantri Narendra Modi na Assam ki Mukhya Mantri ga ngasi wari sanakre Pradhan Mantri office ki pauna hai mai saki badu mausa ke phibam da hanjalan ba ngamna bagi tumak kendra sarkar na rajya da pibiya ba mateng pungmung pigani phibam adu kendra na kumni yengsali hairi mai sapa do hojik laksele mai saki badu ngarang thoki ba pokhai bagi thodok adu ga mari leni hairi oil ki basun chapa misak Tridip Hazarikan hai mafam adu dagi mai sakpa adu atai mafam singda sandokhiba adu su hojik laksin bangamle mangnai pokhai bagi thodok adu da oil firefighter ani thiba khangkidaba adu NDRF na phangbangam khrai Pradhan Mantri Krishi Sinsai Yojana gi sing irik amana mahi marong hene puthokpa haiba thorangi makhada sanba sei lising ani kun mathoi gi oina lupa koti lising mari kaithokle lau sungi matrawen hai thorang asina micro irrigation technology sijina duna ising hai singna sijina bada thoidokpa miyang thamli Jammu Kashmir ge Sofian jila da ngasi nongalamdai da security force ge khutona bada terrorist manga sire masi jila asida sayol asige manung da thokpa homlak suba nomai kauna bagi thodokni aroi bada maroi ba pawmu Manipur da ngasi COVID-19 positive oiba miyoi manga nauna thengnaki baga lena Rajya asida lena asina narba miyoi punna sohum taramari sure Bishnupur District Hospital gi General Ward po COVID-19 gi isolation ward one lauthoki baga lena hospital asi containment zone oire Forest amasung Environment Mantri Awangbong ni main hairi Manipur miyam gi tungki pusi kanabagi tamak loktak part ngak senduna thambata ngai phade Sarkar na hairi ahan bo ina lebak asida COVID-19 active case masing degi naba phaba mi gi masing ni hele amasung Assam gi Bagjan da mai saki baduga mari lenna Pradhan Mantri Narendra Modi na Assam gi Mukhya Mantri ga ngasi wari sana khre pauloi jare